State asida thani pan hena thokliba irang asibu loisinbinaba center amadi state laingakta Janata Dal United Manipur yauna opposition party tarana haizabada ngasi fauba tabidaba asi yamna laibak thibani haina JDU Manipuri chief spokesperson Dr. Nimaichand Luwang na hairi tangdu laitadaba asina maram oiraga numit khudingi misi mina thoklaba fauba laingak asina tumina yengduna laiba asi laibak thibani state asida numit khudingi misi mina thoklaba fauba santi leire haina chief minister na lauduna laibana santi purakpa ngamloi thabak oina tauba changi haikhe wafam asi haukhiba January 10 da Kumbi constituency ge tera khongdagi mioi mari sing chanba chatkhiba kuki khulai paiba oigani chingnaba singna tamthina hatok pikraba singi imung manungda Janata Dal United Manipur gi maikaidagi angamba sel yauna mateng pangkhibaga mari leinana fongdoklamkhibane khongchat aduda party asigi senior vice president Dr. KH Loken Singh vice president administration O Nabakishore Singh secretary general Maisnam Dorendro M Surjit Singh amadi CH Nabachandra Singh su sarukyakhi Ujiki Manipur ki Chief Minister Sri Nongthongman Biren maasi kanoni Bharat Sarkar na Prime Minister Modi na adagi Home Minister Amit Shah na maase remote melag sara bani mari remote control sara bani maase amarom dharga Bharat Sarkar ki BJP ki bhut ni hai batare Manipur bhut ani ujik bhut amna Chief Minister N Biren atuba bhut bakal amana kuki lalo basing suspension of operation leba adugum lalo mayamdo bhut bakal se amani aduna bhut ani si phajal laga Bharat Sarkar ne irai line lotion bhi abdo ojik lotion bidna thambani ngasi Manipur prajana warif se BJP ki double engine sarkar Bharat ki Prime Minister Narendra Modi amadi Home Minister Amit Shah moina Biren Chief Minister sinarga amadi sud leiba kuki militant sing sinarga Manipur praja se war mani habje koi thamjage